Kuki militant Chatharapa high-tech drone sizinaraga drone ki kutang bom thadaraga mi hatpi ki thamuk Chatharapa boktukta madugi thodoktuda mangmaina makokta pan madagi leigidrabi let ngangbam ongbi surbalagi hapchang asi mathau mangam pangthoknanabagi damakta September gi tang ngasi si mapan ngasi ningthokaba numit sida lauthananaba koi sem sajabani numit mapan koina hapchang je lobida matam changi je kaigino haragadi government ka je sina demand tawriba point sing aduga kitang yanadaba khara leibadagi koi matam se lojabani imung na thengnariba samasya mayam na thengnariba wabasi su koi mayam leibak ki damta koi khalla khangminasi khangminaraga fagadaba koi khunai sigi manipur sigi fagadaba koi demand sing adudi government ki side ka koi fulfill o hendri baudi koi masi logum si haina mayam yanabai matungina adu ngarang si ani suba round gi mifam mama honorable chief minister masamo yauna Imphal West ki DC Sri Kiran Kumar masayawi adudagi Imphal West ki SP koi gi Sri Sivakanta yauna koi concern MLA yauna koi faminabani faminabda koi na main oina nahandagi hachang lodana taliba demand si concrete oiba demand amada saktora leibani atai duna family gi kai kai matter duna lo yana ba taraga su concrete oiba demand se koi gi peripheries da vulnerable oiriba villages sing haiba tare sekmai kendri manung chana leiriba khungang sing se Phayeng Taren Pokpi Padangban Kangchup Singda Oktruk Senjam Sirang Senjam Khunou adagi Kanto na chingba sekmai na chingba mayam se masida thammiba state force ki strength se leidi leiba adugu strength se amna name baduna maram oraga strength se kara hengat pina na demand se akoina masi ne ba koi gi valid oiba demand se ado ngarang se honorable chief minister ga koi makhata na wari sana matamda honorable chief minister masamakna SP Imphal West ka yauna masi gi demand se athubada koi fulfill oihanna bagi damakta tauragani at the same time war footing da moigi bunker kari kara bom na kari na changdana na bagi haidi micham praja ngakthokna na bagi ne ko micham praja ngakthokpa ku ki militant sing na chatharak thawong sing sidagi praja sing je tangdu leitana kharadang oraga jo force sing sina ngakthokna na bagi hena adugi war footing da semani plus adu oiba taragadi akoi mamara paibi amadi je sigi site ge akoi namka demand tawbse adudi not only verbal commitment haidi chinhai na wahi na khakta commitment pibudu da akoi pamde maramdi commitment jiding hak leraga adum tawraktabsu dum yawe aduraga de aiba chero loina piro aina koina aiba agreement nama pihan bani honorable chief minister da rai samak soi toraga secretary to chief minister Sri Joffrey masamak na khudiyek piraga koida honorable chief minister na sinarakpani ngarang social media da sudum ubiram gani hana khalli mayamna adugi valid oiba concrete oiba point do da ngasi akoina hakchang lawdorise adu ngasi leihidrabi surbalana Manipur khunai si kannana bagi damakta santi raksa purak nana bagi damakta hawai no pontha pigra matungda mahak na maram moiraga akoigi atopa leireba vulnerable area sing sida kitang doraga su ngaklau pi hobagi khudong chaba ma masi lawminna bse masi amurom dadi mioi ba man hek tarai phangadam nate ado koina government ta muka koina hangjaning bse nahan gi attack tu gi matungda social media da kai da koi videos me amam ure bomb attack drone bomb attack to bagi video ure adudagi akoi gi kari ambulance ki maningda mayamama with kari haitare afaba khulai sophisticated weapons paraga ambulance maningda ambulance ki number clear oina tharaga koi mayamda social media da tawgrabani adudi aduga hujiki attack siga mari leinai haibase mayamna phongdoga leirabani ba plus nahan bomb sembagi kuchu khulai mayamama Guwahati dar kai lamdano ma fabagi do aduga in connection masi kautuki thodok to mari leina de haiba yade ba
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯇ ꯑꯃꯗꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯍꯪꯅꯤꯡꯕꯁꯦ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯃ ꯀ꯭ꯂꯤꯌꯔ ꯀꯠ ꯎꯠꯂꯦ ꯅꯝꯕꯔꯗꯨꯃ ꯀ꯭ꯂꯤꯌꯔ ꯀꯠ ꯎꯠꯂꯦ ꯃꯌꯥꯝꯅ ꯇꯥꯕꯗ KSOꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯦ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁ ꯄꯥꯏꯔꯒ ꯂꯩꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯂꯤꯕ ꯃꯤꯁꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯥꯔꯕ꯭ꯔꯥ ꯐꯥꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯐꯥꯗ꯭ꯔꯤꯅꯣ ꯖꯁ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦ ꯇꯝꯄꯥꯛꯇ ꯈꯛꯇ ꯆꯠꯅꯕ꯭ꯔꯥ ꯖꯁ ꯂꯣꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯈꯛꯇ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯒꯚꯔꯟꯃꯦꯟꯇ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯇꯧꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟट if the government is fair enough then both हिलगा वैली अनीमक्ता मसीगी ऑपरेशन चथरगसु नियम चुमना चथबा आइन से चलाइरगसु नियम चुमना चलाइबीबा अदुगा नुमित्तुदा उरिबा फुटेज सिंगदा चेनबा मयामदो खुदक्ता फारगा बुक तौरब्रा हाबदो कोई गवर्नमेंट मसीगी पाउखुम अमदी होम डिपार्टमेंट ना पुलिस डिपार्टमेंट ना पिबम थोकरा हाइना खले अदुना मसी अखोइगी खुनलाकपा सिंगदा खत्ता डिस्टर्ब तौबा अदुगा अतोपददि काइमता तौबा ngamdabagi thabakse masi tawbidana nabagi damaktasu manipur se chap manana yengbiraga ain se chap manana chalaibiyu haina JC gi site gi thamjari